arthritis naba misingi khusagi oiba practice makha chatharakpo oina ahanba practice ta finger singsi isingna ipom naiba admaina tapna move tawbiyu ngammagana magi speed se adum hengat hanba yai masingsidi isana ngammiga adum tawbiyu round tara trauma kun adagi hena tawrsu yai natragana khusa jengsi manglomda thamaga tawrsu isagi apambani aduga khutsi khuningda kitang kolap tawrga tawrsu yai natragana khutsi fazana tingthoga tawge haisu isagi apambani ani subada namaskar mudrada lakpiro khusa amaga gi marakta fazana gap si thambiro aduga khutsi tingthoga smaina khusagi matonda close tawrani aduga muk tingthokpa khusagi marakta gap thambiyu aduga sigi practice se fazana tawbiyu sina ani suba practice खुद की पोजीशन है खुबा की पोजीशन से मांग फजना लेथोगा तौरसु याय नत्रगना कितंग सेलैना थमसु याय नत्रगना कोई ngसागी नमस्कार मुद्रा चप युना थमगा तौगे हरजु इसागी अपामबनी अदुना खुद की पोजीशन जिदी इसाना नुंगाइगदब पोजीशन दु खल्लगा फजना तौबिरो मथंगी असिना खुसा सिंगसी मनुंगलोमदा इंटरलॉक तौरनी अदुगा खुबाक्सी थेंगबा ngamnaba hotnabiyu aduga mu release tawba finger singje fazana stretch tawrani ngaktang aduga mu release tawba sumaina masingjidi isana ngamage habdi round manga tara traunga kun adagi hena tawge harju isa gi apambani makha chatharpo oina arobe practice ta khusa jingsi khangthek thekjilaga ngahtang tight oina thambiyu sigi jaga si aduga muk release tawba khangthek thekjalaga tighten tawrani aduga muk release tawba khangthek thekjalaga tight leibiro aduga muk release tawba aduna practicing asi nungti gi tawbiyu nomuda amulakti compulsory ngamagana ayuk ama nungdangwainam ama adagi hena tawge harsu nomuda ahumlak tawbiyai ayuk nungthin nungdawairam mayang punwangpu thagat